आकाशवाणी इम्फाल Ngangom Kiran pau pajari ahanbada maruiba pau Malem ge tai mafam singaloina na Manipur su Christmas kumhai harau tayamna pangthokli Security force na toan mafam singdagi kusu khulai kya marum phaгаtle amasung Pradhan Mantri Narendra Modi na ngasi Uttar Pradesh ki Lucknow da Rashtra Prerna Sthal sangagani Malem ge atai mafam singaloina na Manipur su Christmas kumai harau tayamna pangthoknari Mapungwaina Christian lining chatpasingna khundaba ching amasung tampaki mafam singda ahing chuppa Prabhu Jisu Christa bu taramna okpa amasung thagatpagi isai shaktuna kumai asi pangthokpa hauki Manipur gi ahanba Christian church ama oiriba Ukhrul jila gi Phungyo Baptist Church da God's Love haibu wakhalonda Christmas ki thorum pangthokki Christmas kumai asi pangthokgi matangda phongdokladuna asengba mapugi church AMC Manipur gi Reverend T Paumena asumna hai Ibungo mana hikogi namakta abata tawraga convener mug namakta lambi ama pibiramba amadi lambi asi pibinabag namakta tayang panasda lakpirambadu akoina madugi namakta harawo phongdokboina koina celebration asi akoina pangthoknabani ikoi amaga yamna nungsinana isona ikoidagi pamiba jat khaidana ikoi amaga respect tawna nungsinana ikai khumnana hingmasi isona ikoidagi pamani Longmai Nonegi Town Baptist Church the pastor oiba G Saktina kumhayasi gi matangna makhatana asumna hai Christmas ki maru oiba dudi taibang mioiba bunungsi haina phongdokpa ani subada pap ki pangal na mangdon lairiba singba kanbinana ba mahana lapani ahum subada chawarba aran khubam pibinana ba lapani maramdi taibang mioiba na pap da ta kiba laikha ta kiba maramna make nungsibagi matik mangaldi sotaba maramna ngasi Jesus Christana taibang panta laglibani hingliba ekoi punamak ase tangdu laitana ekoi laiminasi Kristagi nungsiba Kristagi ingtaba adu ekoi punamak asida laire yarga harau nungaina ko laiminasi Christmas kumhai mari lenana lusingba kayana makhatana yaifa paujel pirakli hanagi Mukhyamantri Nongthom Biral gi paujenda hai Prabhu Jisu Kristana nungsiba ngakpiba masung oijaba thakto buke wakhalon hena fauhanduna kumayasi harau nungaina pangthok poirasanu Kumayasna lakpada Rajasta Leminariba Pumnamakki Marakta Amana Amabu Ikai Kumnaba Nungsinaba Santi amasung Sakatpa Purakpa Oirasanu Hanagi Siksha Mantri Thaunawjam Basanta Kumar MLA gi Paujalamada hai Lamdam asida leiriba Christian lining chatpasingi mafamda tangdu leitaba nungai yaifaba shanti leiba amatoina nungsi sanana sakutpa purakpa ngamba Manipurama oirasanu haina yaifa paujal pijari Apabalengak sasang numit good governance day ngasi leibak ki mafum kaya da paksana pangtok nagani leibak asigi hanagi Pradhan Mantri waramba Atal Bihari Vajpayee gi mapok nimitta kumja lisingani tara mari dagi hauduna good governance day gi thorum pangtok tuna laki palan thorum asigi mangoinana leibak asigi mafum sinba thungbada subdivision amasung jila gi thakta good governance ki sayol palan pangtok tuna laki Bishnupur jila gi Panchayat Resource Center Hall da ngarang District Administration Chorochanpur na sinduna Bishnupur na sinduna sayol palan asigi sarkama oina miyamna thengnariba khudong charabasing kohnanaba camp ama pangthokki camp adugi manungda tongan department sing stall sing hangduna miyamgi tangai fadaba service sing fanganki thoromadugu mari lenana wa ngangbada Bishnupur gi deputy commissioner Puja Elangbam na hai palan thoromasi miyamda lengak sasan gi mahau hena fanghanba ngamnanaba khongthang ama oina pangthokki bani Security force and signal wapam singda area domination amasung thibam gi thawak chathabada kusukulai sing fagat peleptri Raja police ki control room na thador pucherol amada hai Chorochanpur jila gi manung chanba thangjingching gi chingkhong dagi ngarang security force na phut nipalom sangwa pompi gi maru tarani thoi magazine yawba semdoklaba MPS rifle ama masigi maru ama amasung country made single barrel rifle ama phagat Imphal West jila gi Lambal amasung haurang kairial gi marakta laiba mafam amadagi single barrel nongmai ama magazine yawba pistol ahum ball action rifle ahum WP grenade taret ICE grenade ama mini flyer cartridge kulhumdoi 12 bore cartridge nipan tongan nongmai maru kunipan amasung baupeng radio ani security force na fagat Kaksing jila gi manung chanba Sugnu police station gi makhada laiba
कोरसानतबी एरिया दगी ngarang security force na miyo ama phare mangondagi 500 mm gi beer bottle marphumari yungang amasung yungau punna bottle sama marphutrani thui phare amarom da jiribam gi chandrapur area dagi miyo ama kilogram 19 gram 3 longi oigadaba wy tablet singa konana phare polam sing adu bu haptun purakpa truck amasu phare miyo adu assam gi lal pani dagini hairi Assam Rifles na Operation Sadbhavana gi makhada Tamenglong jila gi Lemta village to nauna saba football ground ama ngarang mafum adu da khunja sing da sinakre Assam Rifles ki pauna hai football ground ase na mafum adu gi horkliba naharul kaya sana khona bagi lamda hena puning sing chinduna afaba sanaru sing sangot pada chaunu mateng oiragani tabiribu pawasi Akashvani Imphal lagini Laibak asigi hanagi Pradhan Mantri Atal Bihari Vajpayee gi punsi amasung waklon buikai kumno utpoina Pradhan Mantri Narendra Modi ngasi Uttar Pradesh ki Lucknow da Rashtra Prerna Sthal sangharagani Atal Bihari Vajpayee gi sama ama shubha mapok kumon ngamari lenana Sri Modi na Lucknow da satkadabani lam ekar humpumanga rom chawbu mafam amada lupa koti sani kunthra rom changna Rashtra Prerna Sthal asi sangutkhibani Laingak sasana masung kala sanskriti ga mari lena wakalon sing mayon sumduna puna bagi wakalon da complex asi sangutkhibani Mizoram gi Rajyapal Vijay Kumar Singh na Aizol gi Jokhang Sangda Foot Samanipan Wangba Jati gi Piralama Pahinkre apun bagi sakta masung Jati asi gi Sautok Chaningai Oiraba Wanglaba Piran Pahin bagi Thormaduda Mizoram gi Home Minister K Sabdanga amasung IGARS Major General Suresh Bambu Sarukyaki Piralasina Mizoram Raja gi oina khwaidagi wangba jati gi firan oire ngasi phongo pause singi maroi pausing ma hojik Waikhom Chitradhani leire Chitradhani Thagachari Kiran Seraugi IDP sing mayumda hanjinbagi matangi pau Christmas ki yaifa paujal sing amadi Manipur government ki staff kharagi ST certificate ki matangda phongba pau singna ngasi phongba pauche singi maroi pa pausing oire Sangai Express Manipuri edition da Seraugi IDP sing amuka su hanjin kre security force na hundok namlaga chat khina bu honarak pada charang na ba thokre haiba pawasina ahan be headline tawri IDP relief camp ta Mahiro Singh reading room leheningli haiba pawma su pauchi asigi anchor column da fongle India gi ahan ba anti terror policy sembal oisilakle December 16 amasung 17 Delhi da NIA na anti terror conference pangthokadori haiba pawasi huyelan pawi ani shuba headline tawri DMU gi nongpok thangba chekpal di nung leingoi yonfam onthokle IMC da hanjin wakalabasu thawa sabidre haiba pawasi pauche asida ahan ba headline tawri Imoinunga kumhai pangthok nabagi thorang loikre Tomba and Sons na sareng keji lisingani puthokadori haiba pawasi pokna famgi ahan balamai da fongli pauche asida smoke pork yamna tangna su leinai hauna su chanai hakchang da dikamdau ba haiba exclusive report amasu anchor column da fongli ST gi asaba certificate paiduna miyoi kaya lainga ki thabak changlam le department kharana Indian constitution gi article sing khongoi narabra haiba paw asina sana laiba ki ahanba headline oire pauche asida mobile phone sizinabana lol thokpa thintaba angang gi masing hengalali haiba paw exclusive report asisu anchor column da fongli Naharol gi thaudangda kum amagi imoinu imagi ira thongni gi damak sareng keji amada lupa lising ama chama da fangalagani haiba soibam surchandra gi wafam anchor column da fongle pauche sida belly bridge saba loidringai se lokthokraga thabak loisindre governor da wakalagani haiba committee gi wafam ahanba lamai da fongli CSO singna IDP sing da Christmas mangoina na tengbang potlam sing khusina khibagi pau People's Chronicle gi ahanba lamai da fongle Sangai Express English edition dana jiribam da WY tablet lak ama lising humpufa khibagi pau ahanba lamai da Imphal West Jilla da afabalengak sason pangto kibagi pau Manipur Melgi anchor column da fongli Kiran Thagachari Chitradhani aroi badamaru yo pau amuhanna Malem gatai mapam singaloina na Manipur da su Christmas kumai harau tayamna pangtokli security force na tongan mapam singdagi khusu khulai kyamarum phagatle amasung Pradhan Mantri Narendra Modi na ngasi Uttar Pradesh ki Lucknow da Rashtra Prerna Sthal sangaragani pauloi jare